अहानबदा मरुओइबा पाउ मणिपुर पुलिस ना पौना बाजार अमदि थंगाल बाजार दा सेनखाई थुंखाई तोबदा चेनाबा आइना थिंख्रबा लालहौलो कैसिपि टाइबा nganbagi मियोय अमा फारे NSS Special Camp 2023 to 2024 ngasi Thobal College asigi multipurpose hall da pangthokre crore aniga listing humfutara gani thoigi ainia da mamong da sendong ge namak purakpa wamaru Assam Rifles na fare haire amadi National Dengue Day 2024 ge palan thoram ngasi Thobal wang matabda leiba CMO Thobal ge NSM conference hall da pangthokre Kurumjari, Mami TV News Update in Tabiti Busimbo, Anjali Tombram Taramna Ukchari, Pau Sandokna, Pizari. Manipur Police Control Room Nat Hadorok Pacharol Amada, Manipur Gitching Amasumtamda, Security Force na, Tibohumba Gitabak Chatakre Haidi, Pauna Bazar Amadis Hangal Bazar da, Sen Kai Tumkai Toboda Chenaba, Aina Tinkraba Lalholo, Casipita Bangan Bagimio Ema, Fare Haidi. Thasi ki tara tarukta Pauna Bazar amadi Thangal Bazar da kihan khanganduna miyam dagi sen khai thumkai tawbada chenaba aina thinkraba lalhulo kasipi taibangan bagi Laishram Ronen Singh masage chahini fogani pan suraba miyoy ama Manipur Police na Imphal West District dagi fare hairi mangon dagi live round ammunition mari magazine ani .32 pistol ama mobile phone ani side bag ama cell ona lupa lishing ani ga chonga amadi angangba machugi chaka mari panba gari ama Manipur Police na fagat pangam le hairi Bapung Kunmari Asida National Highway 37 Amadi National Highway 2 da Lamlam Sigi Tangai Fadana Chana Taknaba Amadi Pochai Pusilakwa Gari Chaniga Supna Nipan Amadi Chaniga Marfutaro Hairiba National Highway Asida Pusilaki Hairi Makatana Pochai Puba Gari Satok Sinyana Naba Security Force na Kodong Tiningai Oba Mafam Singda Ngak Sen Bagi Tabak Paikat Kre Hairi Manipur gi chingama sungtam da pune checkpoint chamkoni thoi thamduna achat awang sing check tawbada chingnaba miyoi humfutara fagatuna wahang pahang chathaki hairi Thobal College ki National Service Scheme NSS Unit 1, 2 amasung 3 na punna sinduna thasigi kunhumdoi fauba numitarit ni chupna chathagadaba NSS Special Camp 2023 to 2024 ngasi college asigi multipurpose hall da pangthokre Green India Clean India haiba pandam da pangthokpa Special Camp adu hongtokpa ki thoramda Thobal College ki Principal Professor M. Bina Devina athobi mithung College asigi Internal Quality Assurance Cell ki Coordinator Professor K.S. Dugendro na thoramapu aduga Thobal College Teachers Association ki President S. Ibu Yanmana akhanaba mithunglen una saruk yakhi Special Camp adu pangthokpa ki matangda punggi nunggi oba warol piraduna college adu ki former NSS Program Officer Dr. L. Romendrona National Service Scheme NSS haiba sikarino masida yawbugi kanaba kari fangbage haiba kayagi matangda sandokna thamkhi Athoiba mitungi warolda college asigi principal Professor Y. Bina Devina NSS haudorakhibagi wafam thamladuna kem asida mahairoi singna thawai yaungna saruk yaduna mai pakna pangthokpa kem ama oirasunu haina yafa pawjal pk Ese madu pakthok madugi khoisu celebration tawwa ma oina ngasi apina state level extempo speech amasu sport painting competition asi pangthok jabni ngasi pangthok jari manandi akoi gi Manipur da natana mangsala iba endangered or species ngasi haibadi awagi human population da obo population or apodagi ni khangde aduna taba desert calamity khangde mayama city jaking sida manam oina da Leramiba wildlife ki mayama si mangsala iba sinasi karamai tawga kandadage karam kari pangthokadage haiba city awareness program amoina akoina satra singi school level amasu Anigal lising humfutara gani thoigi aini adaba mahungda sendong gi namak purakpa kwamaru Assam Rifles na fare hairi
Assam Rifles amadi Custom Preventive Force ki apunba Security Force na Mizoram ki Sampai District ki Manung Chanba Jongte amadi Aijol Lambidagi Crore Aniga Lessing Humfutaraga Nitoyrongi Oigadaba Kwa Maru Kezi Lessing Kumapan ga Chatruk Puna Bex Sahunga Humfutara Fade Hari Fagat Laba Polam Sing Adu Champai Custom Preventive Force da Kutsin Nabakalunina Makataba Ain go Eba Tabak Lokat Pahokre Hari National Health Mission gi Makhada District Health Society Thobal amasung National Vector-Borne Disease Control Program NVB DCP Thobal anina sinduna National Dengue Day 2024 gi palan thorom ngasi Thobal wang matabada leiba CMO Thobal gi NHM Conference Hall da pangthokre Connect with Community Control Dengue haiba pandam da pangthokiba thorom aduda CMO Thobal Dr. Y Nokul District Malaria Officer Dr. L. Lalit Kumar amasung District Program Manager CS Basantana Athoba Mithung Lensing oina sarogaki Tharonga Mari Lenana District Malaria Officer Dr. L. Lalit Kumar na Dengue amadi masidagi ngakhoknaba waro sing thamki loinana CMO Dr. Y Nokul nasu Urban PAC Dobal Bazar gi staff sing amadi asa singda dengue amasung laina asidagi ngangthoknaba upai sing adu ningthina thamkibaga loinana makhoi masa masa gi thodang sing ningthina pangthoknaba su appeal tawkhi Sanamahi Lining Lobe Sonaina Sinduna Lessinganiga Kunmarida SSLC Parikhada Percentage Wangna Pasta Rokraba Sonaigi Manung da Leba Mahiro Singutaram Upagi Thoram Ama Ngarang Kasargi Larikon Kalibari Sonaida Pangthokre Thoram Aduda Mahiro Atadi Konongza da Balebadaki Lakna Kidre Taramna Upagi Thoram Aduda Sonai Chanpur Dagi CBS in a Loba Metric Parikhada 97% Fangla Krabi Irom Singlem Bidebi Kakta Lakhi Singlem Bina upon my mark 600 ta Chongwaga Marfuma Toy Fangbangam Mahat scientist of Bapami Hainesu Fongdoke, Irom Singlem Bis Honai Chanpurda, Labor Irom Sarat Singa, Amasung Irom Ong Bisunita Devi Gimachanapini, Mahakna, San Capitanio School Silchar Dagi, Metric Pastor Kibani, Taramna Opagitorum Aduda, Yunam, Manikanta, Ningthem Ongbi, Komlavati Lema, General Secretary, All Assam Manipuri Women, Mairapai B Coordination Committee, Kangemam Bidya Laisangthem, Nandababu Amasung, Ningthem Manglay Sana Mangana, Matang Sina, Mifamapu, Atoba Mitung Amasung, Ikai Kumnaba Mitung Sing on the Sarokaki. अफाई समाज से सेमगतब जादे अखोई समाज से नोम नोम की पिक्चर अखोई मैटे की सोसाइटी से असुम पिक्चर कदमाइन तवी अदो खरा जामखनबगी दमकता अखोई टेंशन हाई सुमाइन अखोई कनो से पांथोंबगी फेलिसिटेशन की सुमा थरम से अखोई सही सही जो ना पांथोंमिना से आइना इशू रिक्वेस्ट अमा थंजरी लोना लोना अंगांग अमा सेमबगी मतांग सिजी आइना ओजासिंग दा मुकरी हाइबनि द आइना हाइद्रगसु हेना खंबिरमनि अंगांग अमा सेमबा हाइबसि खितंग अंगांग दुगी potential hai angang khudingma potential leite bana je potential angang khudingma loina mak lei magi maikai akhoi gi angang siki wakhal gi maikai magi mindset karon da divert oi gi dage hai ba sima katang akhoi gi parents singa senabi ba darkar oi ati mana tinari ba marup adagi mana chali ba mo asi khat akhoi na ketang jin biraga magi education line da ngai na kari ba yam hena thawai jawla gadi akhoi na magi YK College Wangjing Environment Club na Sinduna National Endangered Species Day 2024 Palan Thorom Pangthok Pagalunina State Level Extempore Speech amasung Sport Painting Competition ama ngasi college asida pangthokre
Connecting people and planet, exploring digital innovation and wildlife conservation haiba hiram sida pangthokiba palan thoram adu hautokpagi thoramda Manipur Lenga ke Directorate of University and Higher Education ke Additional Director P Santi Kumar MCS na athoba mithunglen YK College Wangjing ke Principal Dr Soibam Girina Thoromapu aduga Lelong Haraibi College ke Principal Professor Muhammad Abdul Sattar Sana akhanaba mithunglen na sarak yakhe Environment Club YK College ki convener Dr. Ningthozum Savarani na numgeba warol piraduna high human population hengalakpana amadi hiram kayagi natural calamity ke saithengna maram oiduna ngasi mangtharaklaba wildlife species kaya asigi maramda mahairoi singapuna khangmina naba amadi species sing asibu kanbada mateng kharap makhai oinanaba pandamda thoram asi pangtokpani haina phongdokhi Directorate of University and Higher Education ke Additional Director P Santi Kumar Singna sigumlaba yamna maru oiba thoram ama YK College na mahake academic calendar ama oina pangthokpabu apen ma phongdokladuna ngasi naha oiriba mahiroi singna aikhoi mahausa dege leijaram laba mangtharak laba wildlife species sing asi kanana ba hotnabada saruk yasi haiba wafam thamki Kemana protect of sige, natraga masih pun nak kau sange. Alu sige macam si awareness program mo, kau yang nasi university celebration tu siga. Mari lagi, agar college ni sendiri bersih छात्र नाराव सिंह खरे ने पार्टिसिपेट तो खरे याद नहीं पा मसी छात्र मसिंग खरे याम रे अगर सिंह की बुद्धि वही खरा याम सुयाम तो चुटु पकाई दिया तो छात्र कॉलेज की छात्र ना थोड़ा कभी चीज़ यावी के दो एक्सटेम्पोर यावी के दो मसुम कोई एक्सपोर्ट पेंटिंग यावी के दो मैं हमसे मसिंग पार्टिसिपेशन खरे याम का दरकार ले तो मतलब से हिला तो वो तंग मतलब नाक वो तंग कोई ना क्या सी खरे याम ना rich kaya na banda leba school sing college sing degi participation kaya na छात्र से kaya na khomjat ba lekai lam jigi ko de leba sing degi wara su ese madu pakto modugi khoisu celebration to wa mo na nasi apina state level extempo speech aplasu sport painting competition ese pakto jabni masi pakto jari bagi mana di akoi gi Manipur da na tana maksala iba endangered or species in ase haibadi awagi human population da abo population or pudagi ni khangde aduna taba natural calamity khangde mayama siki zaitien sida mana moiraga Leramiba wildlife ki mayama si maksala iba sinasi karamai tawga tangada ge karam kai pakto kada ge haibasi ki awareness program moina akoina छात्र singi school level amasu college level da siki function ase pakto jabani Pokpadagi yauraklaba ahenba khunau bi lokthoknaba operation thata da insinkhiba marai oina operation toraga inthorakle hairi Kerala gi Kozhikode Government Hospital amada masagi chahi mari tangari binupi macha ama pokpadagi yauraklaba ahenba khunau bi lokthoknaba operation thata da pusinkraba matung operation loire haina inthorakpa matamda angang nupi macha adugi marai da lasing Naptuna Leramba Mahaki Imung Manuna, Tengnabadagi, Nungsati Dunayang Lubamatamda, Angang Adugi Ahen Makuna Vidi, Loktokana, Angang Adugi Marida Operation Toramba, Tengnara Kibani Hairi. Lak leba me taraga nipal ingshok le singani ka kunmari asida kathok raba singining singnomit ama leikhedraba athoba singi imung manungi lamjing makhada miyam ga puna pangthok jagatari haina aina thingraba lal holob United National Liberation Front UNLF ki media coordinator chairong ba thoksomna thadorok pacharal amada laibak miyam da paujelakli Numit asida yawala asina ingshok le singamaga chamapan humfogu mari dagi sangsilakle ba laibak asigi miyam gi ningtam landa Hawaii ponthapi kraba yawaloi singi mafamda ekai khumnabo utpagi thoram pangthokadoriba asida miyamna saruk yabi haina yawala asigi maikai tagi phongdorakpaga loinena numit asigi numidang pung 8 taba matamda laikhedraba athoba singboning singbak oina Manipur da lairiba yumthong khudingna maira katpina basu yawal asigi maikai tagi miyamda appeal torakle Konthau Zom Kunjo Singh Art and Culture Wari Liba Kongba Amadi Pungaringam Kaising Education Ge Oza Okrulda Lebana Matam Sangna Thoidok Hindokna Manipur Miyam Gitamak Torok Liba Singtha Ningai Oiraba Thabak Thoram Singh Busa Khangduna London Book of World Record Chanlakraba Oza Anibo Selen Digital Nangasi Ikai Khumnaba Utpagi Thoram Ama Selen Digital Mini Studio da Pangthokre Thoram Asiga Mari Lenana Selen Digital Chairman Dr. Panjabam Lenadna Singh na Haikibada
Kanagumba miyoy amana thoidok hendokpa thabak ama torokpa matamda aikoi pumnamakna madubu pukning thaugatpiba mathau tai punsida yamna wana hotna jaraga mai pakpa ngamdraba singbusu makhoigi asoiba asonba adu khangdok minaduna mahaku sung mai pakpa mi ama oinaba hotna minaba changi amana amabu sogat minaduna aikoi pumnamak mithoi mihenba misak ama oinaba hotna gadabani haike Ngasigi thoram aduda Thiam Somen Singh State Coordinator Gyanratna Sahitya Academy amadi Khatramayum James Singh State Secretary Bahojana Sahitya Academy Susaruk Yaki NCC GP Headquarter Infalgi Group Commander Brick SR Sharma SM VSM gi Thonong magi oiba institutional visit among asi Waikomani Girls College Thobalda Pangtokre College asigi lairiba nupi masa NCC cadet kaya unaduna interaction gi thoram ama pangtokre Thoram aduda NCC GP Headquarter Infalgi Group Commander Brick SR Sharma SM VSM Waikomani Girls College ki Principal Professor S Manoranjan Sharma 65 Manipur Girls BNNCC Infalgi CO Colonel W Joy Kumar Singh amadi Associate NCC Officer led Dr. TH Suniti Balana athoba mithung Singh oina saruk yaki Interaction ki thoram aduda NCC GP Headquarter Infalgi Group Commander Brick SR Sharma SM VSM na NCC ki course loisinduna certificate pairaba NCC cadet singna Indian Army Navy amadi Indian Air Force na chingba thabak sing changbada pangliba khudong chaba kaya college asigi NCC cadet singda paudamduna khangan khe amadi college asigi NCC cadet sing activity kaya busu yengkhe Kids Foundation Airport Road Garigi oina kumsi chahi ge CBSE na lauba pangthokhiba class 10 ge exam da singthaningai oiba changda mai paglak khraba mahiroi singbu school authority ge mai kai degi harau taramna opaga loinena achamba khudol papiduna pokning thogatpagi thoram pangthokre Kids Foundation ge campus da pangthokhiba mahiroi sing okpagi thoram aduda school asige oja sing parents amadi mahiroi sing na saruk yakhi thoram ga mari lenana assistant administrator Nisan Waheng Bamna Haikibada Mahiroi Singna Thawai Hakchang Yauna Hona Birakpana ngasidi mai pakpa school ama oire haujik class 10 tamneba Mahiroi Sing da so mathangi lakadaba exam da amukke hena mai pakpa purakpo oirasuno haina Mahiroi Sing da pautak pi khibaga loinena katokpaga loinena Mahiroi Sing bo takpi tambiribo oza Sing busu thagat pafongdokhe School asigi Mahiroi Sing na letter mark phanghanbada natana highest mark phanghanna hona bikhiba singdagi best teacher khangatuna amadi school asigi topper Daina onam yauna Mahiroi Singbu incentive piduna pukning thogatkhe Mahiroi Singna otkhiba performance ki credit si maru oina Mahiroi Singna thawai yauna hotnabagi mathakta oja sing amadi staff singda natana parents singna cooperation pina badagi mai pakpa ngambani haikhe Paugi Marathana Atenba Break Ama. Congratulations from all of us at Heritage Convent. The superstar of Heritage Convent, Gloria Konthojam, 17th position in HSE 2024. You win a jackpot of Rs 2 lakhs. Overall pass percentage 100%. 77 out of 91 students secured letter marks. 88 out of 91 students passed in first division. Registration open for Standard 11 Science 2024-25. Special fee package for heritage students. For details, visit School Office Campus 1 Uripok or school website www.heritageconvent.com. Break ki matungda taramna ukchari
Miyoibana awaba tarak laba matamda mateng pangsinduna awaba dubu kharadang kokhanba ngamlabadi madu khwaidagi athoiba lichatni awaba mikup haibase miyoiba akhoida karamba pungfamda karamba mitkupta thokadage haibasisu tamba ngamdaba amani maram asina kanagumba awaba tarak laba matamda aikhoi masel amana amagi mateng pangminaduna hingmenasi haina like minded group LMG Manipur gi publicity secretary Rakesh Narimna phongtokhrei wafam asi haukiba me taramathoida lobukta low inkol suraga leiringaida khanghaudana akanba nongleng nungsit marakta tarakhiba brajana panbadagi lobukta khudakta leikhidraba moirang oksungbam leikaidagi chahi konmari da ngairiba hemam hemsan gi imungda ngasi like minded group na acha athak yauna lupa lising ahum karmagi mateng pangbagi chatkhiba tengbang khongchat amada Rakesh Narimna phongdokkibani ngasi gi tengbang khongchat adu group asigi secretary Ojit Sorokhaibamna luchingkhi khongchat aduda group asigi publicity secretary Rakesh Narim Kunjeswar Mangsadabam Surendra Ningomba PK Huirongbam Brojendro Thongam Debikarani Furai Lakpam nachingba maru oiba member kaya susaruk yakhi khongchat asiga mari lenana group asigi publicity secretary Rakesh Narim na makhata na phongdokhibada nongmage afang basuraga hingzareba imung asida asuk yamna thamoi shokpa thodok ama thokpagi paw asi tabadagi lup asina lupa lising ahum longge acha thaksing amade cashona lupa lising ahum gi tengbang asi pangjabani ngasi gi tengbang khongchat atuda saruk yakhiba khongchat loising aduna laikhedraba hemsan gi thawaina sebiba mapu gi nakta ingna chikna leiruna ba minute ama tumina leptuna thongni jakhibaga loinana imung asigi awabada saruk yari haikhe haukiba me mangada sitkiba lenyauba akanba nonglei nungsit aduda chauna chaitheng mayoknariba Thobal district e Wangjington Tha SC gi miyamgi awaba yengbiraga lengang na labsa gi makhada miyamda pithokpham thokpa cheng athuba matamda phanghanbinaba SC gi miyamna Manipur gi chief minister N Viren gi pukning singsilakhrei hiram masigi matangda ngasi Wangjington Tha SC gi manungda leiba tongan ba club organization amadi marabai bisingi mihut singna saruk yaduna pangthokkiba pawgi mifam amada Wangjing Wangkhaidagi ngangom surjitna haikibada handaki nonglei nungsit aduda Thobal district tongan mafam singda chauna amang ata thokhe Wangjington Tha SC khaktada charwakna yumthong sing taragi mathakta amang ata thoktuna Thobal district manungda khwaidagi hena amang ata thokhiba assembly constituency oiri surjitna makhata na hai haukiba chahi asi furup anigi lana maram oiraga lamdam asigi miyam pumnamak sufam nofam leitabadagi khamthengna awaba mayokna duna laklibani masigi mathakta handaki nonglei nungsit aduna amukkasu miyam asi lu kokpada len taba habidu yongna awaba mayoknari amaromda Napsagi makhada lengakna miyamda tha khudingi piwa chengsu Wangjington Tha SC gi miyamgi oina haukiba April thadagi panglaktabana miyam asi wabada pankhailom lei maram aduna lamdam asigi mapi mapa oiriba chief minister na Wangjington Tha SC gi miyamgi awaba sing asi ubiraga napsagi cheng athuba matamda phanghanbinaba thorang lokhapiu loinana Manipur lengakna nonglei nuksit ki awaba taraba singda Panghangani haikhiba tengbang potlam sing aduso athuba matamda pithok piduna awaba taraba miyam asi harau minok tamhanbiyo haikhi megi tangahum dagi uki singa mai dei dalandara dagi subam nongtham khangdana atuki mati wadana pok khut hapana lainari ngai talaga sida khangkhangodana megi tang mangada Thobal district ki manungda yamna akanba nonglai musit len ga yawba mataki masida maruina Wangjington Tha ki manungda manungsidana khare henna khudung kiba wana sitaki chiongna wari batanja talak asida koigi napsagi sengase April thagi sengase hauji ithokana laire asida ina hanjini badi Wangjington Tha ki lagi pajama ni hanjini badi honorable CM de mafamda Wangjington Tha ki lagi warba praja singsi damakta khalbiraga napsagi sengase athuba matamda Praja miyamda phanghanbiu haiduna press media gi phongdoksar PMGSY gi makhada nongmaikhong East West faunanaba Imphal Tudel gi mathakta Bailey Bridge ama hojik sabana maram oiraga Bisnupur district ki nongmaikhong West lom thangba Khordak nongmaikhong lambi ase matam khara chatok chasin tawbada athingma thamlagani maram asina lambi asida chatpireba miyamna matam kharadi Nongmaikhong Islom Thangbada Lambi Chatpinaba Thong Asibu Sariba NDS Construction Amasung NAYA Club Nongmaikhong gi Maikai dagi miyamda appeal tawrakli
YK College Wangjing Environment Club na sinduna National Endangered Species Day 2024 palan thorong pangthok pagalonina state level extempore species amasong sport painting competition ama ngasi college asida pangthokre connecting people and planet explore Aroibada maruoiba pau amuka hanna Manipur Police na Pauna Bazar amadi Thangal Bazar da Senkhai Thongkai tobada chenaba aine thingraba lal haulo kasipi tai bangan bagi miyo ama fare NSS Special Camp 2023 to 2024 ngasi Thobal College asigi multipurpose hall da hogdokre Crore anigal lesing humputara gani thoigi aina yada ba maungda sendong ge namak purakpa kwamaro Assam Rifles na fare hairi Amade National Dengue Day 2024 gi palan thorom ngasi Thobal wang matabada leiba CMO Thobal ge NHM conference hall da pangthokre Hojiki oina Mami TV na santok chaba Manipuri pau loisinjare mideng tabire busengbo amuka hana khorumjare